ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦꯀꯣ ꯑꯗꯨꯒ ꯍꯪꯅꯔꯤꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯇꯥꯗꯅ ꯂꯥꯛꯄꯁꯨ ꯉꯁꯤ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯚꯥꯔꯠꯀꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯏꯁꯨꯁꯤ ꯈꯟꯅꯕ ꯌꯥꯗꯕ ꯄꯥꯔꯂꯤꯌꯥꯃꯦꯟ ꯑꯃꯔ ꯍꯥꯏꯕ ꯋꯥꯍꯪꯗꯨ ꯂꯥꯛꯏ ꯂꯥꯔꯖꯦꯁ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯏꯟ ꯗ ꯋꯥꯔꯜ ꯍꯥꯏꯅ ꯁꯦꯞ ꯇꯧꯖꯔꯒꯁꯨ ꯉꯁꯥꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯤꯂꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯦꯟꯇ꯭ꯔꯦꯂꯥꯏꯖ ꯇꯧꯕ ꯑꯗꯨꯒ ꯄꯣꯠꯁꯛ ꯑꯃ ꯄꯦꯔꯤꯐꯦꯔꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯅ ꯁꯝꯕꯟꯗꯧꯅ ꯊꯝꯃꯀꯥꯟꯗ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯕꯝꯗ ꯂꯩꯕꯗꯣ ꯑꯗꯨꯃꯛ ꯃꯃꯤ ꯇꯥꯏ aduna masi tasengna democracy chatpa aduga peoples ki parliament ama oibu taragadi masi yamna nganna special session bawda kaurkana khanaramba yabani adu khanaroi haina khanadabagi pot ama phaure aikoi maramaduna miyam si khamthengna waraunare aduga manipur gi oiba posaksi san khara akoi india gi leiriba elite sing natraga magi political leaders sing su khara jealousy laibra maramdi bharat asi 1950 ka katang da koi cm ki ba british ki makha da sahi kya lera matung da ko then manipur su as a protected area ama oina international protected oina 56 years british ki makha da lera basu 47 da ma koi state sing ning tam piram da manipur su ko ma ki manipur state constitution ek la aga 1947 gi la aga adult franchise taraga koi mikhan pangthok tan ga lakhiba akoi ahan ba asia da mikhan pangthok pani ga na su hek longnari ba ko adagi adugi mamang da ikoi che ningthoga 103 ka pandana 33 degi royal chronicle ga laiba in all aspects sports culture gi magi wariba work allocations and my keno mayam sida ikoi yam nganna 11th century da anjan toina haire sigom mayam lakpa aduga akoi international koi treaty mayama koi inna dana koi status international status of manipur ga si puthaduna lakpase masidi da koi kalak pagumba laibra aduna mioi bagi kanglup amana mahaki maribak maramda mapa apuna thambirama bungakshe gi haibsi yaroi gan haiba manbagi pot amakhak yaubra aduna sangraba puari si muthallaga koi nauna lakpa 50s gi laiba bharat ki posak sida hatan lamtin tin gadongni yagadongni laigadongni gaina khanbasi democracy nate maramaduna masi yam tawoidaba thabakni aduna people of manipur haiba tare ko manipur people singni tami kunthra ga nipan apal lairi base masi gi jinda mahaki ida mapa pugi sahi lising kaya gi adugloba apunbagi oijaba aduga mating laina hingjaning bagi wakhalon sidai khoi lakpani aduna masi respect tawudabani adu indian constitution sema matam da federalism gi kana masak phajana yumpham morga sem gi bani ko indian constitution it's a but hojik jatharakli ba 1949 da manipur bharat pulaba matung da lakhi basi noi ta thongdok ata awa thongdok ata ko aduna ning tamaleba ama parsi stage ta koi gi merger tor matung da thame union territory la a 70 da thengna koi gi state hood pi raba matung sida aikoi da khudon tamlakhi base aho ba yum haiba tare aduna singmi tami phuru kunthra ni pan mapal leiminari basida imung da su yum ji horadi hodaba jaga da pominaba chininaw pawdo hodaba khalaka lepnaba adu aina masai gi lairi ba bharat ki makha sida manipur gi phuru kunthra mapan na manipur gi anong da hingbada ayu yungum da ko adida pen da naga mai magi hoiba khalalak pa je masi su issue amani amaramaduna sigumba mayamsi aina basis oiraga ni ngasi madugi mami du ni ngasi bharat ki parliament ta tari base ko aikoina mi chani ga yankhai ko siraba mi lising humfu hena mayum makai leitraba aduga subam nobam khangdraba aduga hiram kudimakta koi soktharaba ko tasuk sin jadraba lamdam ama semliba manipur sarkar bharat sarkar si tasengna miyam gi pendaba se kham yorobani kham thengabani haiba wakalon se thamaga ngasai gi akoina kari asa tawningai leite na lobu tare bharat ki parliament gumba hojik leiba even manipur assembly ba ko aduna tangai phadana akoi gi leitobya dagi leiba haibaduni aduna akoi miyam se gyan tabatai aduna ipai puna sinamba akoi gi apun manipur amagi saktam phurup singna punna puthaduna chatpa haibase masida akoi isana isagi phirep sing logjeraga tunggi miron singda apun manipur akhotpa ko manipur amagi
koi pibam du sinaramji haiba sida oina thangwi ko sa okay yam nuaise koi gi mathang dalak saning bu sa koi gi ngarang se Manipur Pradesh Congress Committee na silaga koi gi Congress famanda press conference ama khak pangthogi masida pangthogi ba conference asida koi gi hozik ki koi gi assembly session Manipur da from da ba koi gi jahi amada yam jaba da koi gi session se constitution da yari ba article 174 gi makha da piri ba sing amadi constitution gi makha da same ba rule of procedure gi kandaga basis ke rule number 17 ni matung ina koi jahi amada session se ahum yam jaba da ahum phang da bani budget session ama autumn session ama amto winter session ama adu bo Manipur gi di winter session je sahi lo ga daro ba phaw ba sida from da bagi koi gi ke ai ni koi shilang ba ha tare adu mu mas ama ta u da ba masina koi gi khana ga da bagi matang se koi khana ning ba lai tara ga su koi gi opposition gi side gi su khana ning ba lai ga su koi gi ruling gi lai ba Manipur lengak sina koi gi hari ba winter session je from da ba assembly session je from da ba select tara ga di kamai na from ga ni koi na haining ba khot ba se kamai na kana to ga ni ha ba gi pot am su lai de duna hoju ba le ba lengak sina koi gi democracy je khongau na duna koi gi constitution gi provision gi makha je ngak na chat re ha ba gi koi gi congress gi side gi phong dor form se le oja kamai thamini hoi masi ko democracy satpa leibak amata ke electoral politics haiba tare anal franchise tor kanda magi legislature gi ko administration gi part chatharak pase masi da ngasai gi constitutional mayam ama oibe issues mayam ko ngasai humlak phamgudong ni ga haibado masi adum pham budi ini hau pham na ba silak budi yai tawdi mawang thengna kre ko anu mata matam kharak jam kupna nei na ga budu yam achen matam ga tawrakan da koi hek loisin gi bugum ba ko adi hatu ngasai gi wakal lon se Manipur gi oibe issues da se na miyang gi pals da Manipur gi apun basaktam si kamaina kalhogji gi kamaina ama tunglam chatta apun basaktam ama ko suron kya sinaram ga gi haibe wakal lon gi mahutta ko kari khudung chaba log ji gi kari politician khudung chaba log ji gi ga na issue si da kaman na thaira sa si gi ga haibe si da adum khare hen wakal lon thada ba mali ko adune even congress ki ju even ma gi hairi ba potu dum landre ga su hen na muda ka hen na commitment pi dana ko na hek hayen ning ba ko constitution guarantee ama tan ba da even congress su ma gi Article 3 Manipur chana bi yaroi ga ji da haibang ama political party opposition da lerga su he oibang am da sigum ko sigum ga hi yongna akoi hi hayening pa adugi mathak da hoi leiba government si su ko mamang da koi assembly mayam ma leigre ko da yam toina adum matam gi oiba even 2001 gi adugi kano dagi hauraga 48 साइड के दम हौरगा कयारक खन्ना मणिपुर असेंबली से फमलगा मणिपुर की अपुन बगी सक्तम मागी टेरिटोरी से सामना मा फय मा पाउबा कोई काइबगी कनो थबक सथा लोइ गायना वारेप से असेंबली रिजोल्यूशन लौर लाकपनि अदु हतंग मे 3 दगी लाइबा को सिदगी थौदोक लास्ट ईयर को मे 3 दगी लाइबा थौदोक असिदा जिम याम तोइना हंजन हिन लाउरबसु मसिमदि सुंतौ तोरक्तबा हाइबा तारे को अखोई असेंबली जी फमगा वारी अमखक पिथोप मतमदा मणिपुर की इबन तंपाक हौरी यौसे इबन फनाम हंदगनी सिनी आइगी मोटी हौजिक लैरिबा सोल्यूशन जी तसिंगना पामगदी मरमदी असेंबली रिप्रेजेंटिंग ऑल द हिल एंड द वैली को एंड ऑल द पीपल को ऑल द कम्युनिटीज ऑफ मणिपुर असेंबली ना अखोई महूत सेलिबनी को through their respective koi MLAs ko aduna Manipur assembly na mahaki warip ama khak satlongna madusu anouba hana ta hoida pot na ta ba hana tawno lakpa saili sang sina laaba ko India laitring gi mamang gi sahi lising kaya gi mamang dagi magi civilization na moina laaba then through merger ko yana merger whether masi controversy annexation ko ni ju hairaga oiraga su hariba agreement amagi makhada pullaga laiba Manipur gumba amagi saktam se masi kahanbam thokte haibasi even 1950s ki 47 ki Manipur state constitution ek ki makhada ju laigre then adugi madang da 52 ki laiba mayam ji de assembly sing da hayara khanna warep adum logre bani aibani da same warep to reaffirm tawba khak tang tawraba su assembly ki warep ama thamabadi Manipur ki tampak ta laiba ko mapungoina community mayam sing se particularly Maitai community ko akoi ki Manipur ki apun saktam ngak pase soidana ngakani sukai kairo have assurance ma piba ko madu head central government noted yare guaranteed kai ne haibagi sikatang haibada Manipur ki kanu se issue je tanghai ma loire
then atai issues jing ko hojik lairiba mayam sing adudi through political process dialogue negotiations ta adum putharaga tawbu yaba ngatani haibani da and issues se tasengna thokke yauna thohan ba manba sai proxy war ga na hek haibedo madu ado sengba male aduna asiguma sidi akoi yam section basangi maramdi proxy war adigi then artificial sai conflict situation man met ko situation mayam sidi it is inciting among the biren ethnic communities habatare aduna akon poisoning torpani maramatuna ikoi masi conscious hoibata bani aduna ko yekna ba kanano khangji gaine hek hari ba ko aduna ikoi furu masen taina base toklaga kan sai oruida ba ko manipur thugai ba that means thugai means sustainable oruidu orgadi kai ba du yadi hai ba hanan hai la rabani kai ba si yada bani ko yana nam thugai rasu koi oza sunam harami ko manipur gi leiba singmi tami sidi kui kui de dum punsin nar kani hai bani koi leiba topography koi leiba pun siron adigi koi gi oiba ari ba mari singa se tatpa yati hai bani ko amar maduna amasi irresponsibility of the government hai bani and assembly budi dum pham kani nom gu pham ga dum ha ko satlau tawraga dum lotion ba yabra ado hantak ki sidi kitang sensitive oibra manung jida moi masen ge marakta kari kari torokpa yabage adusu sigum masi dum khal leiba miyam gi di khandaba ko asi yeng se masi